ꯇꯁꯦꯡꯅ ꯐꯩꯖꯣꯝ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯩꯖꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯥꯟꯅꯅꯤ ꯈꯟꯗꯨꯅ ꯁꯦꯝꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯩꯖꯣꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯅꯥ ꯑꯅꯤ, ꯐꯤꯖꯤꯟ ꯑꯅꯤ ꯐꯪꯉꯤ꯫ ꯃꯁꯤ ꯌꯦꯠ ꯑꯃ, ꯑꯣꯏ ꯑꯃ꯫ ꯑꯣꯏꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯃꯩꯒꯤ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯌꯦꯞꯄꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯣꯏ, ꯑꯗꯨꯒ ꯌꯦꯠꯀꯤ ꯁꯔꯨꯛ ꯑꯁꯤꯅ ꯀꯨꯟꯖꯥꯒꯤ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯃꯥꯡꯗ ꯌꯦꯞꯄ ꯁꯔꯨꯛ ꯑꯁꯤ ꯑꯣꯏ꯫ ꯑꯣꯏꯗ ꯌꯦꯞꯄ ꯅꯥꯃꯩꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯐꯤꯁꯦ ꯈꯔ ꯇꯦꯟꯒꯅꯤ, ꯃꯁꯤꯒꯤ ꯁꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯁꯥꯒꯤ ꯂꯦꯞꯄꯒꯤ ꯆꯥꯡ ꯑꯁ꯭ꯋꯥꯏꯁꯤꯐꯥꯎ ꯐꯤꯗꯣꯟꯁꯦ ꯊꯦꯡꯂꯤ ꯂꯩꯕꯥꯛ ꯊꯦꯡꯂꯤ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯄꯒꯨꯝ ꯅꯠꯇ꯭ꯔꯒ ꯂꯨꯡꯒꯤ ꯁꯦꯠꯄꯒꯨꯝꯅ ꯐꯩꯖꯣꯝ ꯑꯩꯈꯣꯏ ꯑꯁꯤ ꯌꯦꯞꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯍꯩꯅꯗꯕ ꯇꯥꯔꯒꯁꯨ ꯀꯤꯁꯤ ꯀꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯨꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯨꯛꯆꯦꯞ ꯂꯣꯝꯗ ꯀꯤꯁꯤ ꯑꯁꯤ ꯀꯤꯔꯒ ꯁꯦꯠꯅꯩ꯫ ꯀꯤꯁꯤ ꯀꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖꯥ ꯑꯁꯤ ꯑꯁꯨꯝꯅ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯄꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤ ꯑꯁꯤ ꯐꯩꯖꯣꯝ ꯆꯥꯎꯃꯟꯕ ꯇꯥꯔꯒꯁꯨ ꯆꯤꯡꯈꯠꯂꯒ ꯏꯁꯥꯒꯤ ꯂꯦꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯧꯕ ꯐꯥꯎꯕ ꯐꯩꯖꯣꯝ ꯂꯦꯞꯄꯗ ꯂꯩꯕꯥꯛ ꯊꯦꯡꯕꯁꯦ ꯑꯁꯤꯒꯤ ꯆꯥꯡꯁꯤꯐꯥꯎ ꯌꯧꯔꯒ ꯊꯝꯃꯒ ꯐꯩꯖꯣꯝ ꯑꯁꯤ ꯄꯨꯛꯇ ꯍꯛꯆꯥꯡꯗ ꯌꯦꯞꯁꯟꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯃꯩ ꯍꯥꯞꯀꯅꯤ꯫ ꯅꯥꯃꯩ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯖꯤꯟꯁꯤ ꯈꯔ ꯇꯦꯟꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯦꯠ ꯊꯪꯕ ꯔꯣꯝꯗ ꯇꯥꯍꯜꯂꯤ, ꯑꯗꯨꯒ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯄꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯆꯥꯡ ꯃꯥꯟꯅꯅ ꯅꯥꯃꯩ ꯊꯥꯗꯕ ꯑꯁꯤ ꯆꯠꯅꯩ꯫ ꯑꯗꯨꯒ ꯅꯥꯃꯩ ꯌꯦꯞꯄ ꯃꯇꯝꯁꯤꯗꯩꯗ ꯐꯤꯖꯤꯜ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯦꯞꯁꯟꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ꯫ ꯑꯗꯨꯒ ꯐꯤꯖꯤꯜ ꯑꯅꯤꯃꯛ ꯌꯦꯠ ꯑꯃ, ꯑꯣꯏ ꯑꯃ ꯅꯥꯀꯟ ꯇꯥꯍꯟꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯃꯁꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯠꯆꯔꯦ꯫ ꯅꯥꯃꯩ ꯑꯁꯤ ꯌꯦꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯐꯤꯅꯨꯡꯒꯤ ꯐꯤꯖꯤꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯐꯤ ꯌꯦꯞꯁꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯁꯤ ꯅꯥꯟꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯤꯁꯤ ꯍꯦꯟꯅ ꯆꯦꯠꯅ ꯁꯦꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯟ ꯌꯦꯞꯁꯟꯒꯅꯤ꯫ ꯐꯤꯖꯤꯟ ꯌꯦꯞꯄ ꯂꯣꯏꯔꯒ ꯀꯨꯟꯖꯥ ꯑꯁꯤ ꯌꯦꯞꯈꯠꯀꯅꯤ꯫ ꯀꯨꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯑꯃꯅ ꯀꯨꯟꯖꯥ ꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ꯫ ꯀꯨꯟꯖꯥ ꯌꯦꯞꯈꯠꯀꯅꯤ꯫ ꯀꯨꯟꯖꯥ ꯊꯥꯗꯕꯁꯤꯅ ꯅꯤꯡꯊꯧꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯁꯪꯀ꯭ꯔꯤꯇꯟ ꯃꯌꯥꯏꯗ ꯄꯥꯂꯥꯒꯨꯝꯕ, ꯄꯨꯡꯏꯕ ꯏꯁꯩ ꯁꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯒꯨꯝꯕꯅ ꯀꯨꯟꯖꯥ ꯊꯥꯗꯕ ꯑꯁꯤ, ꯀꯨꯟꯖꯥ ꯀꯥꯎꯕ ꯑꯁꯤ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃꯅꯗꯤ ꯀꯨꯟꯖꯥ ꯑꯁꯤ ꯌꯦꯞꯈꯠꯂꯒ ꯁꯦꯠꯅꯩ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯥꯁꯤ ꯐꯩꯖꯣꯝ ꯑꯁꯤꯒꯤ ꯃꯌꯥꯏꯋꯥꯏꯗ ꯄꯥꯏꯔꯒ ꯃꯊꯨꯞ ꯅꯥꯏꯅ ꯁꯨꯝ ꯆꯤꯡꯈꯠꯂꯛꯀꯅꯤ ꯐꯖꯅꯕ꯫ ꯑꯗꯨꯒ ꯐꯤ ꯑꯁꯤꯒꯤ ꯃꯁꯨꯞ ꯅꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝ, ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯅ ꯆꯤꯡꯈꯠꯂꯛꯑꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯀꯨꯟꯖꯥ ꯑꯁꯤ ꯌꯦꯞꯈꯠꯀꯅꯤ꯫ ꯃꯁꯤꯗ ꯐꯩꯖꯣꯝ ꯀꯨꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏ ꯈꯔ ꯆꯣꯜꯂꯞ ꯁꯦꯠꯀꯦ ꯅꯠꯇ꯭ꯔꯒ ꯀꯧꯅ ꯁꯦꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯏꯈꯠꯄꯩꯁꯤꯗ ꯌꯥꯝꯅ ꯄꯥꯏꯈꯠꯂꯒꯅ